Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau khul ngakpa hatpa phakibagi mayokta wakan mifam chathakre mamang chahigi December taraga marida salungfamda khul ngakpa laisram prem hatkhiba amadi tarukna fajinkhibadu thadorangna amasung khul ngakpa police personnel sing sarak piu haiba demanda YPC Club apunba maira pai biluf tagel kolom leikai na sinduna ngasi tagel kolom leikai da miyamna wakan mifam famkre wakan mifam aduda sarugya khiba maira pai bigi president ahaibi ongbi purnima si paumi singda fongdok khibada leiriba lenga asina chinda khakta leibak nungsibagi mahuta thamoidagi nungsibiu thawai khubakta haptuna leibak asibu yeknaba singdagi kannaba honariba khulngakpa singbu haliba si yaningde lenga asigi famnaiba sing asina leibak nungsibo oirabadi masa amasagi macha sing hana khulngakpa yahollaga khulnga halu matam maduda khulngakpa singna kaya yamna awaba thengnabage haibadu khangani leibak nungsiba saduna khulngakpa fawa khaktana lengaki thabakni khanbadi langani lalasi loisinaba hotnau ngamloidaba leirabadi matam leiringaida lemna fam thadok piu haina su phongdokhi wakan mifam aduda matik chadaba CM fam thadou Manipur pumbadagi afaspa 1950 ai lauthou khul ngakpa hatpa yaroi haiba wai sing thaba placard kaya paiduna wakan mifam adu chathaki kumza 2021 da Myanmar junta na ku chathaduna leingak paisen kraba matung Myanmar manungda tholakhiba leibak manungi kangkhong chaiba phibam singa Manipur da tholiba kanglum ki irang asiga naknaba mari leinei Myanmar gi tangdu leita daba phibam asina maram oiraga India gi awangnongpok thangba state ama oiriba Manipur da kumza 2023 gi May 3 dagi maide amasung Kuki ani gi marakta khuthokna duna mioi chani ga yangkhai gi mathakta secret thokliba irang asina maram oiraga Manipur gi demography da achoba ahongba ama laktuna Manipur da mising yamba kanglup ama oiriba maitei sing Manipur manungda mising yamdaba kanglup ama oirakpa yabagi nichingnaba leire masigi maruiba maramdi Myanmar dagi athingba yauduna ain kaina mitop sing leptana changsilakpadagini maitei gi lupsingi matung ina Manipur da leiriba Kuki sing asiga Myanmar da leiriba Chin haina khangnariba kanglup ki mioi sing asiga naknaba mari leinei India manungda changlakpada Kuki haina khangnaba Myanmar da oiraga na Chin haina khangnabani kanglup ama khaktagi mioi ni hariba mioi kanglup asi ain kaina Manipur da changsilaktuna chingi saruk singda khunda halakpani haiba asini Manipur gi apunba mising million 3.2 gi manungda tangkhai ama hena leiriba maiteina Manipur apunba gi lamkhai gi chada 10 rom khaktamak oiriba tampaki lamda khundaraga lemhoriba chada 90 gi lam singi saruk singda Kuki amasung Naga furufna khundabani Manipur gi chief minister N Biren gi maikai dagi Manipur da thokliba irang asi Myanmar dagi changlakpa illegal migrant amasung drug loader singna Manipur mara chethandanaba honarakpada thokpa irang ni haina maral siri amaromda Bharat Sarkar gi Solicitor General Tushar Mehta na Supreme Court da Manipur gi mokta leiriba unclaim hakcham ayamba Myanmar dagi ain kaina changlakhiba mioi singni haina phongdokpa leikre loina na chahi asigi July 18 dagi Manipur Sarkar na sinduna Manipur da changlakhiba Myanmar gi illegal migrants singi biometric detail lauduna makhoibu yengsinbagi thabak chathaba ukre chahi asigi July 12 dagi 18 fawa Myanmar gi Khampata junta ga khuthoknabadagi Myanmar macha 712 Manipur da chensilakhi hojik fawada official oina Myanmar macha 2500 rongi biometric detail khongpa ngamkre adubu yamdrabada Myanmar macha lising taraga manga dagi kun fawbagi changda Manipur gi chingi jaga singda leiramba Yai haina thajanari Manipur gi chingi lamdam singda Kuki Millitantsingna Khutlinhba leiba mafam singda ain kaina popi thaba asishu tholiba kanglum ki irang asigi maru aiba maram ama oiri Manipur gi sarkar gi maikai dagi kumja 2018 dagi war on drugs lauthokuna chingi lamda ain kaina thariba popi pambi sing manghanaba honaraki thawong adu Kuki singi maikai dagi chingda khundariba Kuki sing muthanaba honabani haina sandoktuna sarkar gi mathakta irang sagalakpagi maram ama oiri matang asida Kuki inpi gi wangangloi thangminlen kipjena haiba amana Kuki sina chingda popi thariba si Manipur Sarkar na thanbani maramdi sarkar asina chingda matik chaba infrastructure thambidaba asina maram oiraga chingda khundariba mioi sing popi thaba natana atopa sel ningthi jana phangba yaba lambi leitabadagi tangai fadana popi thabani asigumba popi sing thabadagi phanglakpa senfam na macha masugi lairik tambadagi horaga imung manung chalaibada sel thadabi bani popi nattana atai mahi marong thabada phanglakpa senfam na imung manung chalaiba kona de haiba sini matang asida New Delhi gi Center for Land Welfare Study Research Scholar oiriba Dr. Anuradha Oinam gi matung ina Bharat Sarkar na Indo Myanmar ngamkhai paring da sambal khaba loisin basu tauba free movement regime mapung fana lauthokpa su tauda charak chahingna duna leire masigi mahut ngamkhai paring da formal oina lalol itik chanhanba infrastructure matik
ꯆꯥꯅ ꯁꯦꯝꯒꯠꯇꯨꯅ ꯃꯊꯧ ꯇꯧꯗꯅ ꯂꯩꯔꯤꯕ ꯂꯦꯟꯗ ꯀꯁꯇꯝ ꯁ꯭ꯇꯦꯁꯟ ꯃꯊꯧ ꯇꯧꯍꯟꯕꯅ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯃꯦꯅꯦꯖ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯤꯟꯁꯨ ꯁꯤꯕ, ꯆꯩꯁꯨꯁꯨ ꯇꯦꯛꯇꯕ ꯄꯣꯂꯤꯁꯤ ꯑꯃ ꯂꯧꯈꯠꯄꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫